Kanglei pauthang mi ing tabiri besing butaram na okchari ngasi phongkhiba tongan ba pauche singdagi lokhatchaba maru oiba pau khara chandongna pijeri ahan bada lamdam masigi kulai paiba group singi matakta pak chauna operation chathanaba thorang paikhatpa haure haina report tawrakle Haujik lamdam masida thokliba irang asigi waroichin ama puraknaba Bharat lengaki maikeidagi lokhalakpa khongthang ama oina maitei amadi kuki singi marakda thokliba irang asida yauriba kulai paiba group singi mathakta hena pak chauna operation chathanaba thorang paikhatpa haure haina India Today gi report amana phongdorakli report asina hai lamdam asigi thokliba irang asigi waroichin puraknaba maikei animakta wari chanaba mathau tai adubu mungnaba leiriba maikei animakta khulai paiduna leiriba makai wari chanabada waroichin purakpa amadi lamdam asida thokliba irang asi laksinbada khulai paibasing phagatpa mathau tabana center lengaki pautak matung inna state asigi mapamsingda achoba operation ama chathanaba thorang chatharakpa oiramba yai haina panari banba yabadi state asida president role thamkhraba matung Security Force na sing amasung tampaki mafam kayada pak chana operation chathaduna khulai kaya phagat khibaga loinana Manipur gi governor Ajay Kumar Balana Security Force tagi lakhiba amasung niyam lana pairiba khulai sing pikhalaknaba tangkak anirak thokna matam pibadagi tongan ba police station singda khulai kaya surrender tawrakhiba laikhrabani loinana sahi asigi February 13 ta arambai tingolna pairamba nongmai yauna khulai sing ahanba Manipur Rifles ta khosinakhiba laikhre ningchingbe yai CBI na arambai tingolgi Asem Kanan phakibagi mayokda haujik lamdam asida miyamgi khongjang ihou changsinba leptri arambai tingol amadi miyamna changsinkhiba khongjang aduga mari leinana hanagi chief minister Nongthombam Biren amadi Rajya Sabha gi MP Lesemba Sanajawba anibu Union Home Minister Amit Shah na kawraktuna tangkak ani thokna Delhi da unaduna wari chanakhiba laikhre Makatarakpa atopa pau amada Churachandpur amasung Mizoramga phaunariba Guite Road semba loisindabana miyam ware Churachandpur amasung Mizoramga phaunariba Guite Road asi hokhiba chahi 13 gi matam asida ningthina sembidabana nongju thagi matam asida amuka hena miyamda kudong chadaba mayoknare haina Jawmi Economic Planning and Development Agency gi maikeidagi pendaba phongdorakli sanglaba chahi kaya asi lambi asi semdana lakhibaga mari lenana haukiba June mari amasung mangada New Delhi da lup asina NHIDCL gi official singa unaduna lambi asi athuba matamda semba haunaba taksinba laikre wari sanakhiba adugi matungda NHIDCL gi maikeidagi lambi asi semnaba Madhya Pradesh gi Bhopal da base tawba AK Sivare Infrastructure Private Limited kauba anoba agency ama appoint tawre haibagi pau thajaba pirakhibani adubu hojik phawba lambi asi semba hobagi thabakdi hodri hairaduna athuba matamda lambi asi semnaba mari leinaba singda taksilakli Makatarakpa maruoiba pau amada kanan thadok hanaba chatpada governor na MLA 15 da gari hairakpage sengna paudomnaba Congress ta taksilakli Arambai Tingolgi Army Chief Asem Kanan CBI na phakraba matung MLA 15 haunaraga thadok hanaba governor da taksinba chatpada governor na phongdorakhiba wafamsing mayek sengna miyamda khanghalu haina maikei kayadagi miyoi kayana phongdoknarakli masak naiba miyoi amana phongdorakpagi matung inna governor da Arambai Tingolgi thomisingda FIR panbiganu makhoibu phabiganu haina phongdoklubada governor na phongdokhibada mahaki matamda Arambai Tingol amatada FIR panba leite haina phongdorakhi Kenan Paribasidi Mamangi Lengakna Lokalamba FIR amaga mari leinanani Hiramasi matangda Aihaki Iral amata leite haina governor na phongdorei haribasi kadai phawba chumbage haiba utnanaba chatpa aduda BJP gi khongbuga kangbu oina chatminaruba Congress ki MLA sing aduna miyamda sengna paudambiyu phongdorakli Arambai Tingolga Army Chief phakraba matung hauji maikei kayadagi tonga kayasu leptana sandorakli tonga sing adugi manungda Arambai Tingolna pikhattana lairiba khuchu khulai sing adu government ta sunaba pikhatkadabani madu pikhattrabadi apaphattagi tekchak pumba makhoi masana pujagadabani haina warning tawre isu hainari
media circle amadasu athuba matamda sing amasung tampaki maikeida Manipur lengakda kulai mayam ama pikhalakpa yabagi oithokpa leire hainasu ngangnari ngasi makchu ahanba Manipur Rifles ta nongmai pikhalakani haina paumi kangbu ama ngairaga leinabasu yaukhi hairi adubu wafamsing adu kadai phawba chumbano haiba khangdabanina miyamna hojik phawbagi oinadi tonga chandokpa lepinaba khangalakli Maka tarpada Dr. Aniga nupi amagasu nongna COVID positive oire punna positive manga sure Imphal West District ki Gharida leiba Ladies Hostel amada leiba mahiroi amasung hostel adugi mapu COVID-19 positive oikraba matung ngarang Dr. Ani amasung masagi chahi 94 rom surabi nupi amagasu positive oire handaki web asida Manipur gi oina COVID positive case ki apunma masing manga sukre mari leinaba singdagi phangba pauna hai nongna positive oikraba Dr. Ani adu Resident Institute of Medical Science RIMS tagi ni amana dentist oina thabak tawbani aduga amana PG tamliba mahiroini makoi ahum ngarang test tawbada positive oire haina khanglakibani layong khajik utpa natana makoida ka hena kudong chadaba thoganba yaukide maram aduna makoi ahumak home isolation tawnaba pautak pikre hairi mari leinaba authority na nongna positive oikraba makoi ahumga naknaruba miyoising thigatnanaba thabak paikhatpa hokre atenba matamgi manungda positive oiba masing hengatjaragasu thoidokna mipai ningai oidri covid haibasi aikoi miyoibaga sagona duna lehoragadaba laina ama oiragani maram aduna asigumba makhalgi laina asidagi ngakthok janabagi amata ngairaba pameidi face mask sijinaba amadi khutcha toina hamba oigani haina akhang aheisingna phongdoklei Makha tarakpada lambi lana chaluraba chingda NNCN na general MST lauthokre Nagagi puwari amasung political right phangnaba honarambadagi lambi lana chaluraba punamaki maphamda National Socialist Council of Nagalim NNCN na general MST lauthokre Government of the People's Republic of Nagalim gi Yaruiwo Q2 kona kuyek piduna thadokpa chirol amana hai sanglaba chahi 35 rom naga singna humang amasung pirang kaya kathoktuna naga nation amagidamak thabak tawduna lakli India government ki thoksilna maram oiraga victim oihoraba naga singna phurup maselgi marakta ngakpiba amadi kauthoknaba haibasi yumpham oiraga apunbagi saktam sagatnaba honabagi tangai phadaba tanpham yaurakle isagi asoibana maram oiraga naga nation semnabagi pandam phangba ngamdana leiri haina palladuna chirol asina hai naga sing puwari amsung chanabi ngak chenduna thambaga loinana iromdom lepchanabagi pandamda miyam punna khuchamnabagi tanpham lakle punamak asina maram oiraga haukiba me kuntrada NNCN gi National Security Council na lambi lana chatkraba pumnamaki maphamda general MST lauthoknaba warep asi laurakpani warep adugi matung inna tokhaiba lambida chatnakraba phurup masel singi maphamda general MST lauthokpaga loinana amatta oina khuchamnaduna pandam phangnaba honaminarasi June 12 dagi chanagadaba general MST matam asi numit 95 ni haina chirol asina Makha tarakpa pauda wong tangkhun region da popi thaba thingkre Government of People's Republic of Nagaland ki directive makhada wong tangkhul region ki Central Administrative Office na region asigi jurisdiction da popi pambi thaba khudaktagi athingba thamle hairi wong tangkhul region ki secretary NJ Athot na thadoro ke bachirol amana hai region asina konba jaga da kanagumba amatana popi pambi thaba yaroi popi plantation ga mari leinaba tax loba haibasi illegal ni hariba thongsing asi wong tangkhul region na monitor tawbaga loinana masida athingba thamli hariba order asibu indaba singi matakta matik chaba action chapchana lokhatkani hariba directive asi khudaktagi chanaba haugadabani region asida popiga mari lainaba activity amata paikatpa yaroi amadi maduda yengduna khak laithokloi hairakli Bharat Lengang yellow phurup kanglup singi thamoida amana amabu warau hanba puhanduna yengthi hannabagi hu kamsinduna divide policy sanari haina amugona phongorali India lengaki maikei khaiba thausil amana lisang china Manipur gi kanglup phurup singbu tokhaiba agenda da yumpham ohenduna amuk hanna
tasin punsinba yaroidaba mawongda thamnaba honaragli yellow phuruk kanglupsingi thamoida amana amabu waro hanba pokhanduna yengthi hanbagi hu kamchinduna divide policy sanari masina ngasidi nungsi chanana punna hingminabagi mari asi thadat kadore haina All Manipur United Clubs Organization amukogi General Secretary Pratap Lesang Themna Press ta thadok pachirol na phongdorali chirol asin hai ningsingba thoktraba matamdagi khunjau handuna laichau handuna malemgi phurup singi mamangda mating leina khutsemlon laisemlon lakhibani malemda aikhoigi boundary lamgi ngamkhai yatuna lengak lakhiba punna hingminariba kanglu phurup aikoi punama ngasidi khaibung khaidoknanaba honari hairi thaudok asigi manungdani lisingani kunmathoi June 13 Bangkok Declaration lakhibasi Bangkok Declaration aduda ceasefire extension without territorial limit haiba Manipur sokpa wahising yaurakpadagi declaration asigi mayokta All Manipur United Clubs Organization na masi yaroi hingminariba singi nungsimari kananasu thadatpa ngamloi punna hingminariba singi lam kananasu thugaiba yaroi thugainaba honarakliba thong khudingmak amukona chapchana thengnagani phongthoragli plane kaibagi thodok awangba thakta thijinnaba lengakna order pikre Air India flight number 171 kaikibagi thodok adugi matangda awangba thakta thijinnaba Bharat lengakna order pikre haina Civil Aviation Minister Ram Mohan Naidu na phongdokre hariba thijinba adu Aircraft Accident Investigation Bureau da sinakibaga loinana International Civil Aviation Organization na semba chana kanglongi matung inna pangthokani minister na makhatana haikibada lengak asina awangba thaki committee amasung semnaba thorang tawkibaga loinana committee asida thijinbagi lamda expert oirabasing yawhanduna thijinbagi thodokjing marik jumna yengsingani masiga loinana committee asina aviation gi safety da hena mapangal kankhatnaba thabak tawbaga loinana thokiba plane kaibagi thodok asiga matungda amuk anna thoktanaba ngakthoknaba thabak tawragani hainasu phongdokre Thailand dagi New Delhi tamna pairakpa flight amagi manungda bom yaure hairakpadagi mamai leiduna amuk halakre Ahmedabad plane crash thokibada ngairingaida Thailand dagi New Delhi tamna pairakpa Air India atopa flight amasu flight manungda bom leire haibadagi mamai leiraktuna Thailand gi Phuket International Airport amuk emergency landing tokre hairi Roads ki pau palladuna Hindustan Times na report tawrakibagi matung ina passenger chamaga yankai taruk tongba Air India flight 379 asi Thailand dagi Phuket International Airport dagi ayuk pung 8:30 taba matamda paikhatlaba matung crossing phase yorakpada flight aduda bom leire haina security alert phangbadagi pilot na mamai leirakduna Phuket International Airport amuk landing tawki hairi passenger airport passenger sing adu akanba security ga loinana plane adudagi loktoklaba matung thiba humbagi thabak chathabada bom leiramba thengnagidre loinana bom leire haina phongdokiba passenger adu wahang pahang chathanaba phajinkre hairi More lambigi accident ta nupi ama laikidre miyoi khara asok apan nangre tongan ba mafam ani da thokiba accident da nupi ama laikidre loinana miyoi kharana asok apan nangle hairi pawasin hai ayuk Imphal More lambi paringi lokchau yoromdai da imung manungi miyoi sing tongba gari ama accident thoktuna lambigi matai da tasinbagi thodokta nupi ama laikidebaga loinana miyoi ani asok apan nangkhibani atopa thodok amadana Moirang Tronglaubi Ukhongsang Karakta car ani thengjinnabagi thodokta miyoi khara asok apan nangkre thodok aduda car amadi lambigi nakalda leiba lobukta tasinkibaga loinana car animak akai atoi thokre hairi Makatarapa aroiba pauda Ahmedabad ta ngarang thokiba plane kaiba aduda yaukibi cabin crew nganthoi Sharma Kongprai lakpamgi hakchang khangdoknaba DNA test ki damak pokminaba maje Ahmedabad ki damak Imphal thadokre Ahmedabad ta thokiba plane kaiba aduda yaukibi cabin crew nganthoi Sharma Kongprai lakpam laikidre haiba confirm tawkraba matung nganthoi gi thawai yaudraba hakchang adudi DNA test tawgadaba watlibanina chapchana khangdokpa ngamdri thodok asigi matangda Presna phongba paugi matung inna laibak thiba thodok aduda yaukiba miyoi singi hakchang mai ka hena chakhibana laikhidraba singi masak maming mayek sengna khangba ngamdabadagi laikhidraba sing adugi DNA test tawbaga loinana
ꯇꯧꯅꯕ ꯀꯟꯅ ꯆꯠꯊꯔꯤ ꯉꯥꯟꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ DNA ꯇꯦꯁ ꯇꯧꯔꯒ ꯈꯪꯗꯣꯛꯅꯕ ꯃꯍꯥꯛꯀ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇꯨꯅ ꯑꯍꯃꯦꯗꯕꯥꯗ ꯄꯥꯡꯈ꯭ꯔꯦ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯨꯝ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯔꯤꯕ ꯒꯨꯖꯔꯥꯠ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯆꯤꯔꯥꯏ ꯒꯣꯁꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 6ꯀꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯄ ꯉꯝꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯑꯍꯃꯦꯗꯕꯥꯗ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯍꯛꯆꯥꯡ 265 ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥꯏꯒꯤ ꯁꯔꯨꯛꯇ ꯁꯣꯛꯂꯝꯗꯕ ꯍꯛꯆꯥꯡ 6 ꯈꯛꯇꯃꯛ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯄ ꯉꯝꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕ ꯍꯧꯖꯤꯛ DNA ꯇꯦꯁ ꯇꯧꯕꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯑꯣꯏ 215 ꯔꯣꯝ ꯂꯥꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ DNA ꯁꯦꯝꯄꯜꯁꯤꯡ ꯄꯤꯁꯤꯟꯅꯔꯤ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯕꯤꯖꯦ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯊꯥꯕ ꯍꯧꯔꯦ DNA ꯇꯦꯁ ꯃꯦꯆꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯔꯥꯛꯅ ꯄꯨꯡ 62 ꯔꯣꯝ चंगनी DNA टेस्ट सैंपल्सिंग अदुगा चानबा हक्चांगसिंग हेक फंगखिबगा मरी मतासिंग अदुदा सिनखरगनी हाइनसु मखा ताना फोंदोरले